मीटैना तंपाक्तगी हेंदोकपा यादबा तंपाक्तना खुदिमा खुंदाबा याहनबा पथापसी सेमदोकपा मथौ तारे हाइना स्पीकर थोक्सोम सैतब्रजना हाइख्रे दुरान कप की टिकट बॉक्स ऑफिस काउंटर द फंगद्रे लनाई मियोय कियाना ब्लैक ता तांगना योंदुना लेरे Folks na sinduna reshaping the political upheavals in Manipur's issues and challenges high bihiramda nomagi ava academic discourse pangthokre. Amasung let's break it down hybrid theme galwina na World Hepatitis Day 2026 taram pangthokre. Kurumjari miyeng tabiriba sing taram na oksari hoji fabugi maruba pau sandong na pizari. Meitayna tampakta hendokpa yadaba tampaktana khudimma khundaba yahanba pathapsi semdokpa mathau tare haina speaker thoksom saitabratana Cooperative haino khongnembi da leiba Institute of Liver and Digestive Sciences ILDS hospital da pangthokiba World Hepatitis Day gi thoram da phongdokre thoram aduda ILDS ki managing director Dr N Suraj Kumar nephrology gi consultant Dr N Sharad Kumar na singba sarup yakhi thoram aduda saitabratana makha takibada Manipur gi apunba lamgi sada tara oriba tampak lamsida loktak part office amadi atai public properties sing khaidokraga sada manga degi taruk phawa lemhoriba lam asida su maitai hendokpa yadaba atai furup singna khundaba yabna leifam chalaktre leifam directabana labukta yum sajilakpana low upam hantarakpa khusem gi isau toina thokle asumna kayam kuina leikhigani khanmada awaba oire phibam asidagi kananaba politician ama oina honari miyamna sumateng pangbiduna mai pak number hona minasi haiki tamdan leiba tamising wasil leiba mayam sigi laibak sikarom da sakki da wono khoi khangdaba man lei aduna nomo gi lamtin de la khoi awaba se khoi miyam mai onare labu lamhang loi loisale adui da khoi na phangisi sama du gi mandan 10% phamudu adudi gi mu lokta khaido khro adigi jingi na phom jing khaido khro loi khaido ngan da 5-6% da ne khoi survive torush adu masi oi thokpu yabra masibu masi kina semdo phom chumme na khanje natraga di nomo gi lam lei tawi maram morakanda labu lama loi phujan gre nongchu matamda ising phumna hale chedong phom leitre awa ngatangai adana masi akoi politician chen chedong no hone jai honna phasu mayam su mating pangbe kane na loje masi asoi sima akoi chedong tragadi laibak si awa no pui thalaga ni haiba sima akoi ngasi de na chahi ta ai matungda unjai ro adana mayam su mathabu da cooperation pibiu Ngasidagi haugodori basam kuntra manga suba edition 2026 duran cup ki ticket box office ticket counter da fangdre black ta tangna lanai miyoi kya na yuanduna leire sumne gilopa yankai piba ticket amabu lupa sahum piduna black ta yole SBI amade Coel India Limited na power togduna amadi Indian Armed Forces amadi state government organized togduna pangthokadaba Asia ge khwaidagi lidaba football tournament asibu yengba pamjaba football bu nungsijaba miyoi kayada mari lenabo authority na ticket niyom sumna phanghandaba asina sauna ningamdaba phaholle ticket break ta mamal tangna yole haiba pau phamadi ISTB na ticket counter sing yengsimda ticket counter singda ticket phangbagi mahuta miyoi khadana black ta yonuna leramba thengnarakhi amadi ticket kakpa lakpa miyoi kayana ticket leiba phangdabagi matang da ISTB da pen da wafum kaya su thamlakhe ticket kum tara le thane bro ado tha bani haina man 링구 로드 기드디 정례라면 시디 thom le khina ga ji ticket 이 정도 oi angan jing lawe tam break kam pu gi ni da le kambu gi ne select to som no yo le ba chuan bi na ti da ma hon piram gonga pai go 아미엠 딸라이기 ma hang 하시다 di tv wa ji on 시단다 아니, 블랙 나기 비어. 같이 담다 oi oh ya ado nei no ja da to break da ma le break de fa bi yen ma da ga dress se le black ke ji sum bra jing ting tang pai bi nei di oja ko ngak tang pai do do black ko e do ado pi to khare ni mo ne ai di pai ro ba mo hoina ye nge ticket som ye nge ai na ti da pai ti da angan hoji yu ai min na u ro nang yo le ye ye to angan ni ti ram nei ni oja ta so na so gi su anga sing no premier nang na lo go da ba dress se ado nei na na ko tu no la o ai di pai mo hon ti ram ne ko lo ga je bi du na tara su te lo ra ndi
제도 등아 그 탐지는 거 하고 내가 아이니 그거는 야로 낭 랄. 티켓 깎는 거 미싱니 티켓 펑드레나 한가기도니 티켓 싱시 블랙도 펑그니 하이버기 와품 칭 탐비레 하이버 따이 블랙도 펑그니 하이버 모이 티켓 싱자 니 맞다고 선이기 맞아 오니와 이게 아비고 티켓노 양가비 티켓 काउंटर टिकेट लेके ना हर प्रोग्राम के हरे ओ जरा मनुंग था रोई ने मनुंग थारो बुक कराय था नहीं है अब मपान दे ये मपान है जी मपान काय दर मोने टिकेट था नहीं है मपान था नहीं ते अब मपान था नहीं है वो अब मपान था नहीं है जी करी मनुंग रो हंगम रो ना हंग दे मोय ने को जो मोय पाव का हंग ने तो हाय जो भी है टिकेट से को नो से मिस ले ने टिकेट से था रो से अदो टिकेट याम ने फंगे हाय तो से ये तो फंगे मैं हम ai nắm được gọi cái điểm là cái tôi hay có khi đấy thì kiếm được phòng trái các máy tôi mới nó xin được không thời gian đã tới đây 아직 샤네부 밤제부 풀부무 연기니 뭐 신데 까리노 돌레 신나 까리 와클 폴레 좀 저거 에샤 이거는 저거 더 그렇게 안티나 머니푸드부 라가디 아무보다 아무 봐야지 아무 밤에도 헬레 스포츠 보러 좀 먹어줘 스포츠 뭐 뭐 이제 프로비던스 보시는 애도 나는 칸 티켓 펑네 하고 뭉긴 가우더 티켓 펑갈 들어보니 그 로레 시다 나 시다 사람마가 기울링 nga이제네 버 티켓 타가 거기가 어지 티켓을 가져가는 다들은 강제 안하면 내가 nga이들이 시다 타고 왔더니 마마 상황 떠고 다지 내가 타겠죠对 मैम टिकट का लाख पीरियड ओय टिकट फंगद्रा टिकेट फंगद्रे कई हाईगे मोइबो ओइना दि तंखाइने दि ब्लैक दि चामा पिबुना चहुम पिए है बिब पिबुना चानी पिए है अदु चानी पिबुना ममन याम वांगना है अदुना कोइ दि येंगे ब्लैक टिकट सिंग मैम लाइजे टिकट सिंग सिदगी हिद काउंटर से थागने न लाइने ओय थागने ने सिद लाबने साइडिंग गाइरि जे सिद गाइबनि तुना टिकट फंगंदना मियाम दा अवाब पिबुसी सानबु पामजो म्युसिंग दे थोलिबो वाखुन थोगदो हाइतारे सिन करी फोई करी नुवाइतब लेय यामना नुंगाइते सिगी सिचुएशन सिद दे कोइदि सनाबा येंबा लाखपा कोइ सनाबने आंगांसिं यें ai yeng de sangang sing di yeng ning mani na ai di tholang de ticket si de phangane na laksabne do bos men phangdara han ki ba de khamoi am nungai te sigi pm jina tai badi manipur da sanabu phogwa break ki karba chathraga yam nungai ta ba thong ama thole ha ba duni ba lai ba pm sin natra sanabu da ticket yom pho break ki karba chathraga di thaba ama to boda manipur si amot puna thalle ha ba du hai bi ya ne lobi ba kamai to lobi ai di du man haining ha di ticket pho di du open da dum thabi vi black ta thar aina hangba ka di black ta loirame ha ba se wahai si tar ga amo ngai te in time ticket tha da bi da loirame ha ba wahai se ai ngai ti ba pi ne ai aboi da power isa di kai lam de gi no ai se manju ku khri lai ai se ikhurom de gi ne asumna ore pm se di manipur di hirong khudi mak ta to boda amopuna thalle ha ba du highway gi pm du lale khoi gi shengkhroba sanabugi lam se da phawba asoba black ki karwa ama chathara ha ba se miyang ge ba aso hangni amusu istv na miyam da su amadi mai lai no authority su asugumba pm se kari gi damak tholena ha ba do mai lai no sing atumam ta yingchin bi mathok ta yana phongdok se Federation of Civil Societies Organization folks na sinduna reshaping the political upheaval in Manipur's issues and challenges high hiramda nomagi aba academic discourse ama Manipur Institute of Management Studies MIMS Manipur University gi conference hall da pangthokre ngasigi thoramaj the folks ki acting president BM Yaimas Sahan chairperson senior advocate Khaidem Manina moderator amadi retired IAS RK Nimai ARC Library and Archives ki director Wangam Somorjit Department of Economics Manipur University ki professor Dr. Hanjabam Isor Chandra, Department of Political Science Manipur University ki Assistant Professor Dr. Kanguzam Sanatomana, Resource Person Singh Oina Saruk Yake, Fox ki Acting President BM Yaimas Sahana, Nomagi Aba Academic Discourse Sida Mapung Oina Manipur gi Oiriba Leipaki, Sarang Naba Pibam Asibo, Nahauna Mayun Lepagi. Mathau tab adu ningsing minabaga loina haiba topic asida social historical economics human rights amasung political gi oiba perspective kaya puthokuna khana naina bai khudong saba adu lominagane ngasig discourse asina loropa warep ki matung ina miyam gi oiba asoba mifam ama athubada pangthokani haike
बनी हारिबा एकेडमिक डिस्कोर्स से पांथोक्लबा मतुंगदा अखंग है ओजासिंग असिना पिरंबा सजेशन सिंग पाखलोन सिंग दो अखोइना लौसिनजरगा लेपाक असिगी मियामगी दमक दुगा ngasiगी चई अहोम हेललबा कॉन्फ्लिक्ट असि लोसिनबगी अदुगंबा परमानेंट सॉल्यूशन अमा पोरकनबगी दमक अखोइगी अचौबा पब्लिक कन्वेंशन अमा पांथोक्ननबगी अदुगंबा अखोइगी ngasiगी मिफम असिना वारेप लौरगा सोय सोयदना अखोइ पांथोक्पगी खुंदांग अदु अखोइ लखोचगनी Let's break it down haiba theme ga luinana World Hepatitis Day 2026 ki thoram National Viral Hepatitis Control Program SIS National Health Mission Manipur amasung Directorate of Health Services Manipur na sinuna Hotel Classic Grande da pangthokre thoram aduda Manipur lenga ki Health Services ki Director Dr. N Hemantkumar State Health Mission Director NISM Dr. M Dinesh amasung Family Welfare Services Manipur ki Director N Binod Singna athoi mitung lensing ona saruk ya ke thoram ke saruk amo oina matang sitna best healthcare worker vaccination best healthcare screening best healthcare treatment hepatitis B and C best MIS portal entry taraba Imphal West Thobal Sursanpur amadi urkhul gi staff singda memento amadi certificate piduna puning thawat ke tharong mari lenana director N Hemantkumar na medical science na sakolopagi matung enanga sidi miyam na matam amada kinarambana hepatitis C asi layeng ba ngamle loinana hepatitis B makalna ngakthokpa amadi layeng ba ngamle matam amada hepatitis C naraba miyoi ama layeng na bahona bada paisa yamna changmana ana bagi imung manung na kudongsa da bakaya mayok naramba adu matam gi matung ina ana layeng gi pathap ta ahong makaya lakpana kudongsa da basing adu kharada orbasu kohan bangamle lamdam asige miyo sing na matam sana test tok thok tuna vaccine kapa amadi naraba miyo sing na Manipur ge tongan ba district sing da hangliba model treatment center taragani pan da chatuna matam sana layeng duna World Health Organization lising ani kuntra fabada hepatitis mutat namba thamliu pandam masida aikoi puna magna thaudang lominarasi haike oina matabdagi cost burden du patient hotto bungam du hosti guli thole maman jongdare aduga loina na akoina launch tawjaki ba 2018 dagi ko akoi national hepatitis control program makhada akoi ki mafam tara ka dipan including rims and gems da akoi sigi treatment model treatment ni kan wasi leire aduga treatment center ja du sichu another good news amana mafam tara to ka ko mane ko amo hakala utha mari da koi leire ni ha ma Miyam da property tax ki wakalol ningtina leitri ngai da mahirwe sing da property tax thi ke bagi certificate na jingba kaya launaba lenga na khangali ba asi mahirwe sing da polum ama thangat pani khongthang asi handuk piu haine MPCC ge general secretary Seram Nikena Congress baban da pangtho ba pamu singa unabada phongdokre mahana makhata na asi guma certificate piu haina khangan ba asuna masi launa bo hona ba da mahirwe sing awaba kaya thengnare athu akai ge thabak ta khudong sahandre asi guma khongthang asi mahirwe sing mayokta lakpa lenga ki khongthang oibayai masi handok piyo property tax ki matang mari lena ba department awareness hana PBO solid waste management ki matang de sumiyam de awareness kaya leitri mahiro sing certificate asi law na ba hona bada awaba aruba ohenbigano tha taruk ki validity oiriba asisu yamdrabada sahi amada sangdok piyo lengang na thokibo order adu handok piyo karigumba handok pi daba tarbadi mahiro sing atanraga PIL fawa torokpa yai haike property tax ki matang concern municipal corporation natraga concern department na masi public awareness amaka tawhan jadi hai ta prasadu se ana property tax ki matang khangde public awareness se amna tawhan new uga solid waste management is what my duty prasadu na asi ya ko ya ta ko ta me ha se ka khang bale suddenly post of Salamba, Otagani, and at the same time, when student organizations in the zoo, West Party, my Kadiga, Victor Mundase, Saturday interest. A quickly pandemic in the Saturday, Cinema Tanzana, to the city, Java, to the city, Matraga, and the Munyaringa, equipment that come from Sani, your home with Pamsani. Necessary to a certificates in the law was said, is it the right of you? The Muslim process है complex है very big नो सेकर control and view है से complex party ना कुंभगी महिरोसी interest है हम जगह तो इस certificate सिंह मरो इना OBC certificate ST certificate विकास certificate सिंह को एक domicile certificate नहीं वो सिंह इसकी validity से अब लोग भी बताएगी certificate से था तो का माँ सन्नर रोए अगर अब लोगों में थोड़ा है अब ना यार कभी हम तो सरकार में जिन जमीन का at least 1 year को बती
explain to you. Tanbu tandrabadi thabak ki thabak ngaktani semilon pharaba matamda khunai asi mangdil thaba khunai ama oiba ngamgani hawalak liba nahasting lenga ki thabak ngaibagi mahuta isagi haizaba sinpham paiduna thabak surabadi lenga ki thabak tawba miyo singdagi sang tadana hingba ngami haibasi thawal ningombamdagi ahong sambam sana tombana khudam oire hiramasida pawdum ama Suning nomning babu poklabadi lenga ki thabak ngayu draga su thabak ki thabak ngaktani haiba khudam changdam oiriba adugumba thawal ningombam dagi laikhidraba ahong sambam ibungogi machanapa ahong sambam sanatombagi sangaidani Huzik sana tombo unazaduna mahana kadi kadamba polam sing saduna khunai asida kyam kanaba piragi amadi masagi semilor kyam fagatpa ngamlage haibadu miyam punna taminasi ai samai tawdana akoigi factory masang tang isana mi kanamtagi mating yaudana tawjaba sida asi sum tawjarakpija matam gi oiba lawmi singi kanagadaba mawongda aina akoigi low pamben hunba da matamda pulap satpado lingaga amamta lohon lingbai standard leihongnaba NC taruk gap lap naraga leihoba amung hanna semtokna danaba haitare pamendagi phoidongna danaba adugi meselasi aina ngasi miyangi mafamda pusinna jabani masigi mesin khaktana tana aina mesin kaya su putok sari akogi low yaina ba keser mesin amamang se hida putok sagare adagi matam gi ba low yaina ba mesin dana tana jen nganu mesin sa kakna ba soina ba sapkota mesin amadi akogi fencing jalina saba khotpa ai thabak se isani sabu thabak haitare walandaba ada kanamta gi support jawde sida being gi wiro sarkar gi wiro kari kumamta yawde sida aina thabak phangde aidi kanamda mating phangnaba leitina leithomagadi ai sigi phibam se yoramoi khanjai aduna som su tanba haibe thaduk piraga koi sarkar gi thabak ngakta thabuk natti tanba haibe thaduk piraga sani sabu thabuk pijatuna mipan tangdana hingba punsi ama oinabagi tamo honajabani hojiki hogal iba naharo chingda pijaningba message ti aidi lairik suktamure ai sarkar thabuk phangde aidi pisa suk laire ai thabok amta phangde haina laithokpai mahutta isagi karigumba kharamna tungi horakadaba yutsingda karigumba kharadi thammamgi haibagi asaga loinana aina tawjamni thambiyo somju thabok leiti haina laithokpi ganu honaba lepi ganu hotpo honaraba soidana mai pakani lenga ki thabak ngairuba tawdana masa haijaba sinpham amamam pairaba matamda semilon sotaraba lamdam asigi semilon fagalhanbada kharada oibasu mating oiba ngamgani haiba sanatomana thajahuri ISTV pawgi damakta sagol sem sanjoy ga loinana pawdam jari ba karnajit thawal ningombam District Advisory Committee amadi District Samanvaya Committee National Mini Secretariat Complex Bisnupur ge Conference Hall da review meeting pangthokre DC Bisnupur Puja elangba saruk yadna pangthoke ba mifam aduda District Youth Officer amadi MY Bharat ki maikadi ge PowerPoint presentation pangthoktuna District asigi naha sing hena phaba thakta karamna pukhatkadagi haibigi matangda masa khaina utke mifam aduda Bisnupur District ta leiriba department sing khosam naduna manglomna sangsinba District ama matau karamna ohengadagi haibasu Kanake. How's your pog? Break a malomina say.
Free varicose veins consultation camp lakadoriba July ki tarik 19 dagi August ki tarik 1 phawba Shija Hospitals Langolda free varicose veins consultation camp pangtok jagadori adomna khongi sarukta singli chawthokpagi layong asi leibiragadi numit sing asida lengbirabduna khudongchaba asi lawbiho laser treatment amadi investigation singdasu matim chaba discount pizagani akopa marol ki damak Shija Hospitals Langol natraga 9611609611 da paw phobiro Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and ITT. For details, kindly visit the campus or contact the numbers below. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghalakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Institute of Cooperative Management, Imphal, NCCT, Ministry of Cooperation, Government of India. Admission open for session 2026-2027. 37th Higher Diploma in Cooperative Management, HDCM, last week of July 2026. Eligibility, any graduate. Hostel facilities available. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break itungda makhata ba pauda Sandel district sapi karong subdivision gi manung sanba Tampi junction da dukan manga maina tumna sakre thodok asi ngarang thokhibani haide dukan sing adu ST sungam kawa amagini gas cylinder pokhaira pudigi mai adu hena saktuna sauna amanga ta thokhibani sapi karong police station 43 Assam Rifles na khudakta mai kanbagi thabak sathaki sapi karong headquarters tagi kilometer taragani thui lapna leiba Suguno fire service tagi fire tender lakpada minute kun hena changbana area achida maihol lampok thokpada khudong sada mayok nariba asi yenglaga sapi karong subdivision da fire station thambina ba puning singsilakle Nidaga hingba furup ohengum se iramdam kanna bohonasi hairabadi mathang sahili singani kunga tariata pangthokkoduriba general election da BJP maithiba pihaudrabadi Manipur asi mutkiba yabagi akibal leire BJP maithiba pinaba honabada mama oibinupi singi asoba thodang lei haina MPCC Kisangi secretary Raisam Nandona haikre wafam asi awangjiri da leiba Konthauzam block congress committee gi office ta block ki president ji Kalenjau Kabui Imphal West 1 gi president Ais Ibotombi yauna Konthauzam AC gi manungdagi lakpa Congress ki karmi kyana saruk yadana pangtoba paugi mifamda Nandona haikibani Laisam Nandona makhatana afaba lepak ama afaba lamdam ama ohensi harabadi mama oibisingi asoba thodang lei thauna lebi Manipur imagi mama amamam oibiduna aikhoigi iramdam asi kanna bokhonabada ima singna thodang lobiyo lakada blessingani kunga tariat ki general election asida BJP maithiba piduna iramdam Manipur asi kanna bokhonabada mama oibisinga thodang lobiyo Thauna leibi mama oibisingi thauna lingjal uthoktuna BJP dagi Manipur kalhaunaba hona haudrabadi Manipur asi mutkiba yabagi akiba leire haiki tungi vision ji khatang ubiraga aigi isa singi lebam leuroi ko haiji sukan khanda gai toriyo pose amuktang di ai handuningi haiba sai konung kende ki ima singda ayak thamjaningi aduna koigi lakode 2027 gi election lamadi leirabanina ima hona miyang ni khanba matamda ngasi karama miyugu mi khanda gedage haiba matamda nakoina miyangwi haksinagado bi kutadi paisa amata logdana nakoigi haksinana ba tobiyu ima hoina madubi thonga to leiraba matam aduda ngasi ko nungum kendagi ngasi gi larab sibutap thokani ina phamju gyan tarakani haibase obidana ba ayang ngasi ko nungum kendagi ima singa ayak ngasa ikon ayangna kubak tawna tara lona tumjaraga ayang ngasi apimi tawjari Hauzi lo chilakpada maruba pau amukahna Mitaina tampaktagi hendokpa yadaba tampaktana khudimma khundaba yahanba pathapsi semdokpa mathau tare haina speaker Toksom Saitabratana haikre Duran Cup ki ticket box office counter da fangre lanai mioi kiana black ta tangna yonduna leire
Folks na sinduna reshaping the political upheaval in Manipur's issue and challenges hai bi hiramda nomagi oiba academic discourse pangthokre. Amasung Let's Break It Down haiba timga loinana World Hepatitis Day 2026 ki thoram pangthokre. Haji fabu ki da IS TV sandok se pamatang aswa da tension jari miyang tabiri ba mayam pun makusu amuk hanna kurumjari.